Tidim labi paringda Susanpur Tamalakiva, Assam Rifle Personal Singa Tongba, Tongan Bagari, Kunrom, Lambi the Meira Paibishing at Thrngkhre, Haibato Sing a Sing Tilpung Amarom Tarpumatamda, Bishnupur Forest, Get Manak Tokivane, Assam Rifle Garishing Lakle Happy Pau, Tabdi Masing Yam Meira Paibishing, Bishnupur Forest, Get Mapada. Tholtuna tidim lambi da thatke Meira Paibishing aduna lambi da uwasing phajin bagaloyana lambi da phamjin ba amasung lepsin buna Assam Rifle Garishing adu chatpa yaroi haina thingba pikibani hairi thodok adu thole habi pau tabadi Bishnupur District Police ki team ama laktuna Assam Rifle Garishing adu chalanna ba honaki adum oinamak Meira Paibishing athingba pibidagi nungthil pung omrom tarko matamda Assam Rifle kangbo adu mafam adu thadoklaga mamai lerega hankibani hairi Thodok adu thole haiba pau hek phangbaga ADM Bishnupur Bobby Sharma su thodok thophamda laktuna iho adu yangsinke Assam Rifle Garishing adu chakrama matung mafam adu leiramba Meira Paibishing wari sanar matung mafam adu da punsindanaba khangkhibaloina Meira Paibishing adu halanke kongjang adu sok lakibi Meira Paibi amana phongdokhibada Manipur tholeba irang asik Manipur tholeba irang ase Manipur lengak amsung center lengak nangasi fawada warosing prokna ba honadri madugi mahutta ahoina dum lamdam asida Assam Rifle Personal Sin thajil lakpa leptre lamdam asi miyamna Manipur gi leimai dagi kongjang kya sangsilingi cherakta central lengak na ahenba Assam Rifle Personal Sin thajil lakpai thawok masi yaningde khutakta Assam Rifle sing lothokadabani karigumba Assam Rifles lothoktrabadi makhata ba kongjang kya sangsinjini haiki